Matamgi Manipuri Wari channel asibu tabiriba khoipom namakbu narrator isamakna taramno jeri nasiso amok channel asina mayamgi pukningbu amuke hena pen hanjena bagidamak anauba tangkak naiba wari ama puduna lakjeri wari asibu khabirakbi Geetanjali Dendia wari asi pathokjaba matamda soikiba lankiba yaurabaso ngakbina baning singjeri My Chubby Girl hariba anauba wari sigi mahau amuk longminarasi leijari ahanba sero Sanalaipak Manipurgi khwaidagi maming leiraba school singi manungda Kanglaisana Higher Secondary School so amani school asi high class family ge macha masuna ayamba tamba school ni 100% gi manungda 80% amadi high class family ge macha masu ngak toina tawri aduga lemhoriba 20% amadi leita lairagi yengduna khaklaga thambani lairik laishu thoidok handokna hairaba ngaktani tamliba mahairoi khudingmak adugi mate senchangna leiting kaya haptuna sariba school ni asidagi tadana Kanglaisana Memorial School so Manipurgi maming leiraba high school ni school asidagi bosemna loba SSLC exam da pass tawraba mahairoi ayambana Kanglaisana Higher Secondary School sida tamli aduga kosemna loba SAC exam da pass tawraba mahairoi ayambana amo Kanglaisana College ta tamlami school college singsi mafam amatada punsinduna sabanate Manipurgi tongan mafamda sen changna leiting kaya haptuna tongan saribani asuk maming leiraba school college singsigi mapu oiriba Laisram Kanan Kumarni magi loinabi Laisram Ongbi Hemabati so ajama minate Manipurgi maming leiraba gynecologist ni asida sunatana Kanglaisana jewelry Kanglaisana furniture Manipurda top cheliba ngagtani atay kaya amasu laikri aduk lingba family ni asuk yamba property singsige mapu oiriba Kanan Kumar amadi Hemabati gi naitompok jaba majanupani Laisram Chingsanganba mama mapa oiriba anina nungsina Nungcthoi haina kaubadagi hende masung mamanaba atop mayamgina Chingsang natraga ngan mama mapagi naitompok jaba Chingsanganba ki namong na yuklakbagi hangnabi mi kaya usitkande inkhalakpa chahi matanggoy baga amuk hena sathiba haidoni oiriba adubu ahalamande masak khangna chatli bebar kaibadi dawrude nupi na hangi wakhaldi leite nupi mataga thawoina kauna ngangna tawde adubu Chingsang masakda machuda lairikta laisuda phibamda murtida awatpamta leite magi haibabu wa kaya ngangande misak khallaga ngangba khaktani mana yakidaba mi amata mana laina thadokte changsan duna otpasi magi machatni mayam se khangna nupi kaya amaso mabu ngaujai pamjai nungsijai adubu mayamdo mana mata thawasade higher secondary gi session hawa numituni Chingsang angang oijarabaso masam ophai chahi ga janadara phiba murti aduk phajawani Pazaraba sabana duda masana na setliba school uniform tasing na pagjay. Blazer do lesson na kitchen tam na changnak ni Chingsang do. Mapai bungo Kanan Kumar amadi mama ibi ma Hemabati so dining table da phamdana leirami. Chingsangan baso phatjang sinduna dining chair ma chingthokduna phamthai. Kanan Kumar machada on sinduna tapna hairakle. Icha thoi ngasidi high school da pulakpadu nataba mi anauba khara dum lakani aduna nangi hongnabi sakakbidu tawnuko Chingsang haifet sukladuna sida nei natalise hana tena pulakpa singdu phawba hainadaba yengningdaba mayam ama yauri aduga nauba mulak sindore machagi matagduda Hemabati tapna mu hairakle thoi nangi lamchadu khara hongdoko mimang thokpada jobkani ma aina kadorge hainade bo hainade haibani nupina khit hela hinadaba hengo hek tordana as yam hainade dai tanjadada ibecha so janaba khara pothorakduna table duda ningthina sim saduna thamlakle Kanan Kumarna ibecha bu kawarduna tapna haire ibecha nangina jana pidode ngasidage school chakani hayobro ibecha so nolukpa magaloinana pokham du piraklami
ꯍꯣꯏ ꯁꯥꯔ ꯆꯠꯀꯅꯤꯅ ꯍꯥꯏꯍꯧꯕꯅꯤ ꯅꯣꯡꯃꯇꯁꯨ ꯁꯤꯗ ꯄꯨꯕꯤꯔꯛꯎꯗꯅ ꯑꯩꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒ ꯌꯥꯎꯗꯕꯅꯦ ꯌꯥꯝ ꯎꯅꯤꯡꯉꯤꯅꯦ ꯏꯆꯥꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥꯕꯇꯤꯒꯤ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡ ꯌꯥꯔꯛꯇ ꯉꯔꯪ ꯉꯔꯪ ꯇꯨꯃꯤꯟ ꯉꯪꯂꯤ ꯈꯣꯏꯃꯛ ꯌꯥꯎꯅꯕꯤꯁꯦ ꯍꯧꯔꯛꯏ ꯑꯃꯨꯛ ꯏꯕꯦꯆꯥꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯆꯠꯁꯤ ꯌꯥꯔꯣꯏꯗ ꯃꯦꯗꯥꯝ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯝꯗꯅ ꯄꯨꯔꯛꯎ ꯍꯣꯏ ꯍꯩ ꯃꯦꯗꯥꯝ ꯄꯨꯖꯔꯛꯀꯦ ꯏꯕꯦꯆꯥꯁꯨ ꯃꯊꯧ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯏꯕꯦꯆꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯄꯁꯦ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏ 2-3ꯅ ꯆꯥꯛꯈꯨꯝ ꯄꯥꯅꯕꯅꯤ ꯋꯥꯏꯁꯤꯠꯂꯝꯁꯤꯡꯅ ꯆꯤꯡꯕ ꯑꯇꯩ ꯊꯕꯛ ꯃꯈꯜꯁꯤꯡꯁꯨ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯋꯥꯠꯇꯅ ꯊꯝꯂꯤꯕꯅꯤ ꯀꯅꯟ ꯀꯨꯃꯥꯔ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏ ꯅꯅꯦ ꯏꯕꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯁ꯭ꯀꯨꯜꯗ ꯑꯅꯧꯕ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯁꯦꯛꯁꯟꯗꯤ ꯅꯣꯏꯒ ꯄꯨꯟꯕ꯭ꯔꯥ ꯄꯨꯟꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯆꯤꯡꯁꯥꯡꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛꯁꯨ ꯍꯩꯅꯗꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯗꯣ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯆꯤꯡꯁꯥꯡ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯀꯤꯆꯟ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯁꯦ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯤ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯁꯥꯡꯗꯨ ꯐꯠ ꯊꯣꯛꯈꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯁꯨ ꯃꯆꯥꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯁꯤꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯁ꯭ꯀꯨꯜꯗꯅꯤ ꯃꯥꯜꯀꯝ ꯌꯥꯏꯖꯤꯠ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀ꯭ꯂꯥꯁꯇ ꯆꯪꯗꯕ ꯃꯈꯩ ꯆꯥꯟꯅꯖꯕ ꯃꯇꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯉꯥꯏꯔꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤ ꯑꯍꯨꯝꯗꯨꯅ ꯇꯧꯔꯤꯕꯗꯣ ꯂꯨꯅꯕꯨ ꯌꯦꯡꯕꯍꯣ ꯐꯣꯡꯅꯕꯨ ꯌꯦꯡꯕꯍꯣ ꯇꯨꯃꯤꯟꯅꯕꯨ ꯐꯣꯇꯣꯕꯨ ꯀꯥꯞꯄꯍꯣ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯇꯧꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯣꯍꯦꯟꯕꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯏꯖꯤꯠꯁꯨ ꯅꯣꯛꯂꯗꯨꯅ ꯎꯔꯁꯨ ꯉꯁꯤꯗꯤ ꯍꯥꯟꯅ ꯁꯦꯠꯄ ꯌꯨꯅꯤꯐꯣꯔꯝꯗꯣ ꯅꯠꯇ꯭ꯔꯦꯗꯅ ꯀ꯭ꯂꯥꯁ 11 ꯀꯥꯕꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯍꯣꯡꯕꯁꯤꯗ ꯇꯧꯔꯤꯅꯤ ꯃꯥꯜꯀꯝꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯌꯥꯏꯖꯤꯠꯀ ꯌꯣꯍꯦꯟꯕꯒꯗꯤ ꯇ꯭ꯋꯤꯟꯁꯅꯤ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯃꯥꯟꯅꯗꯦ ꯌꯣꯍꯦꯟꯕꯅ ꯑꯃꯨꯛ ꯃꯥꯜꯀꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯌꯦ ꯅꯌꯥꯝꯕ ꯂꯥꯛꯇꯕꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯃꯨꯛ ꯍꯩꯊꯕꯤꯔꯛꯏꯕ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯊꯥ 2-3 ꯍꯟꯕꯁꯤꯗ ꯃꯥꯜꯀꯂꯝꯒꯤ ꯃꯄꯥꯅꯟꯗ ꯑꯃꯗꯤ ꯆꯤꯡꯁꯥꯡꯉꯟꯕꯒꯤ ꯃꯄꯥ ꯀꯅꯟ ꯀꯨꯃꯥꯔꯒ ꯄꯣꯛꯃꯤꯟꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯄꯣꯛꯂꯝꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯖꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯅꯟꯗꯁꯨ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯐꯥꯎꯕ ꯑꯦꯁꯄꯤꯁꯤꯌꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯒꯤ ꯇꯥꯗꯅ ꯃꯆꯥ ꯑꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯉꯟꯕ ꯑꯃꯗꯤ ꯃꯥꯜꯀꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯖꯩ ꯌꯣꯍꯦꯟꯕꯅ ꯏꯁꯧ ꯂꯥꯡꯂꯛ ꯑꯃꯨꯛ ꯁꯣꯜꯂꯛꯂꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯆꯤꯡꯁꯥꯡ ꯍꯥꯏꯗꯨꯅ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯈꯔ ꯉꯟꯅ ꯂꯥꯛꯅꯁꯤꯀꯣꯅ ꯍꯥꯏꯅꯈ꯭ꯔꯒ ꯃꯥꯜꯀꯝ ꯈꯪꯗꯦ ꯕꯥꯆꯧꯒ ꯃꯥꯆꯧꯒꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯉꯥꯎꯔꯕꯅꯦ ꯃꯥ ꯃꯥꯜꯀꯂꯝꯒꯤ ꯋꯥꯗꯨꯗ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯐꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯣꯏ ꯅꯃꯥꯅꯄꯥꯗꯨꯅ ꯌꯥꯝ ꯇꯧꯗꯕꯁꯤ ꯉꯥꯏꯈ꯭ꯔꯦꯅꯦ ꯇꯟꯖꯥꯗꯨꯗ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯥꯔ ꯑꯃ ꯈꯪꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯁꯠ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯤꯡ ꯊꯪꯕꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯆꯤꯡꯁꯥꯡꯁꯨ ꯃꯣꯡ ꯍꯥꯗꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔꯗꯣ ꯁꯦꯝꯖꯤꯟꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯧꯗꯨꯗ ꯌꯣꯍꯦꯟꯕꯗꯣ ꯇꯨꯃꯤꯟ ꯃꯆꯤꯟꯅ ꯁꯣꯟꯖꯩ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯊꯣꯡꯒ ꯍꯥꯡꯗꯣꯛꯑꯒ ꯀꯨꯝꯕꯁꯦ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯆꯤꯡꯁꯥꯡꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯡꯍꯥꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯅꯔꯒꯦ ꯌꯥꯏꯖꯤꯠꯅ ꯐꯠ ꯅꯪ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯌꯣꯍꯦꯟꯕꯅ ꯑꯁ ꯌꯥꯔꯦ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯤ ꯂꯥꯛ ꯆꯤꯡꯁꯥꯡ ꯋꯥꯗꯤ ꯉꯥꯡꯗ ꯃꯆꯤꯟꯗꯨ ꯐꯩꯒꯠꯇꯨꯅ ꯅꯣꯛꯂꯤ ꯃꯥꯜꯀꯝꯅ ꯆꯤꯡꯁꯥꯡꯗ ꯍꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯇꯥꯊꯣꯏ ꯆꯤꯡꯁꯥꯡ ꯃꯃꯤꯠꯇꯨ ꯁꯨꯛꯆꯤꯟꯗꯨꯅ ꯃꯥꯜꯀꯂꯝꯗ ꯌꯦꯡꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯧꯕꯅꯦ ꯁ꯭ꯀꯨꯜꯗꯗꯤ ꯗꯥ ꯍꯥꯞꯂꯒ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯈꯣꯟꯖꯦꯜ ꯈꯣꯟꯖꯦꯜ ꯀꯟꯂ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯤ ꯍꯥꯏꯕ ꯃꯥꯜꯀꯝꯅ ꯍꯣꯏꯍꯦ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ 3ꯗꯣ ꯍꯧꯅꯔꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯅꯨꯄꯥ ꯃꯆꯥ 3ꯃꯛ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯪꯂꯩ ꯁꯅꯥꯗ ꯇꯝꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥꯎꯅꯔꯤꯕꯅꯤ ꯃꯈꯣꯏ 3ꯃꯛ ꯂꯥꯡꯕ ꯉꯥꯎꯁꯤꯟꯅꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯎꯗꯦ ꯂꯦꯝꯊꯣꯔꯛꯑꯒꯅ ꯃꯈꯣꯏꯃꯨꯛ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯔꯝꯗꯦ ꯅꯨꯄꯥ ꯃꯆꯥ 3ꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯆꯥꯌꯨꯝ ꯁꯥꯕ ꯃꯈꯩ ꯄꯩꯊꯣꯔꯛꯂꯗꯨꯅ ꯌꯦꯡꯅꯔꯤ
ꯅꯥꯀꯟꯗ ꯂꯩꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯄꯥꯎꯗꯔ ꯊꯥꯕ ꯁꯝꯖꯦꯠ ꯍꯥꯠꯄ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤꯕꯤ ꯍꯦꯂꯦꯅꯥꯁꯨ ꯈꯜꯂꯤ ꯈꯜꯂꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯂꯤ, "ꯆꯤꯡꯁꯥꯡ, ꯌꯥꯝ ꯊꯦꯡꯉꯦꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ"꯫ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯗꯝ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯃꯔꯨꯞ ꯃꯔꯤꯗꯣ ꯁꯦꯛꯁꯟ ꯄꯨꯟꯅ ꯇꯥꯗꯕꯅ ꯃꯥꯜꯀꯂꯝꯒ ꯌꯨꯍꯦꯟꯕꯒꯁꯨ ꯁꯦꯛꯁꯟ ꯕꯤꯗ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯖꯤꯠꯇꯤ ꯆꯤꯡꯁꯥꯡꯒ ꯁꯦꯛꯁꯟ ꯄꯨꯟꯕ ꯑꯣꯏꯕꯅ ꯑꯦꯗ ꯑꯣꯏꯅ ꯆꯪꯂꯛꯂꯦ꯫ ꯍꯦꯂꯦꯅꯥꯒꯤ ꯆꯠꯅꯖꯕꯤ ꯃꯇꯥ ꯁꯨꯔꯕꯂꯥꯅ ꯍꯦꯂꯦꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯤꯡꯁꯥꯡ ꯉꯟꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯛꯄ ꯍꯜꯂꯝꯗ꯭ꯔꯤꯅꯦ"꯫ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ, "ꯑꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ. ꯑꯩꯗꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯐꯪꯂꯗꯤ ꯌꯥꯔꯦꯍꯦ"꯫ "ꯐꯪꯕ ꯑꯣꯏꯖꯧ ꯏꯕꯦꯝꯃ"꯫ "ꯑꯣꯏꯖꯔꯒꯦ". ꯃꯍꯩꯔꯣꯏ ꯑꯇꯩꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯅꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯦꯛꯁꯟ ꯑꯦ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯄꯗ ꯆꯤꯡꯁꯥꯡ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯦꯂꯦꯅꯥꯗꯤ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯁꯥꯏꯠ ꯈꯥꯏꯗꯣꯛꯇꯦ, ꯌꯥꯟꯁꯤꯟꯅꯗꯨꯅ ꯐꯝꯅꯩ꯫ ꯕꯦꯟꯆ, ꯗꯦꯛꯁ ꯊꯥꯗꯦ꯫ ꯇꯦꯕꯜ ꯆꯤꯌꯔꯁꯤꯡꯗꯣ ꯑꯅꯤ ꯁꯝꯖꯤꯟꯅꯗꯨꯅ ꯊꯥꯕꯅꯤ꯫ ꯍꯦꯂꯦꯅꯥꯗꯣ ꯈꯜꯂꯤ ꯈꯜꯂꯤ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯅꯥꯀꯟꯗ ꯍꯦꯛꯇ ꯐꯝꯊꯩ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯨꯔꯕꯂꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯁꯤꯗꯤ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯦꯗꯅ"꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯁꯥꯡ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯑꯇꯣꯞꯄ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯁꯨꯔꯕꯂꯥꯅꯁꯨ ꯍꯦꯂꯦꯅꯥꯒꯤ ꯏꯀꯥꯏꯕꯗꯣ ꯈꯪꯂꯗꯨꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏꯕ ꯐꯅꯕꯅꯤ ꯈꯟ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯖꯤꯜꯂꯝꯃꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯇꯞꯅ ꯃꯆꯤꯟꯗ ꯁꯧꯔꯞ ꯁꯣꯜꯂꯝꯃꯤ, "ꯑꯩꯉꯣꯟꯗ ꯉꯥꯎꯗꯕ ꯅꯨꯄꯥ ꯂꯩꯔꯝꯃꯣꯏ, ꯑꯗꯨꯒ ꯃꯥꯒꯨꯝꯕ ꯑꯃꯅꯁꯨ"꯫ ꯁꯨꯔꯕꯂꯥꯁꯨ ꯇꯞꯅ ꯃꯃꯥꯟꯅꯕꯤꯕꯨ ꯊꯝꯖꯤꯜꯂꯛꯂꯤ, "ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ, ꯅꯪꯁꯨ ꯃꯥꯒꯤ ꯃꯒꯤꯡ ꯈꯪꯅ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯉꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ"꯫ ꯍꯦꯂꯦꯅꯥ ꯃꯁꯛ ꯐꯖꯩ, ꯑꯋꯥꯠꯄ ꯂꯩꯇꯦ, ꯅꯨꯄꯥ ꯀꯌꯥꯅ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯑꯆꯧꯔꯝ ꯄꯥꯝꯕꯤ ꯑꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗꯒꯤ ꯆꯤꯡꯁꯥꯡꯅ ꯃꯔꯟꯗ ꯃꯊꯨꯝꯗ ꯁꯛꯇ ꯆꯨꯗ ꯄꯨꯝꯅꯃꯛꯇ ꯍꯦꯟꯈꯤꯕꯅ ꯑꯇꯩꯗꯅ ꯆꯨꯡꯗꯕ ꯃꯈꯩ ꯆꯤꯡꯁꯥꯡꯇꯕꯨ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯄꯨꯡꯗꯨ ꯈꯔ ꯊꯦꯡꯖꯤꯟꯈꯤꯕꯅ ꯆꯤꯡꯂꯩ ꯃꯥꯒꯤ ꯁꯥꯏꯀꯜ ꯁꯦꯠꯇ ꯐꯠ ꯏꯟꯁꯤꯜꯂꯝꯂꯒ ꯍꯣꯕꯦ ꯃꯁꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯊꯤꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯗꯥꯎꯅ ꯌꯥꯔꯤꯁꯨ ꯃꯈꯣꯏꯒ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯑꯣꯏꯒꯗꯕ ꯁꯨꯅꯟꯗꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯆꯤꯡꯂꯩꯒꯤ ꯐꯤꯕꯝꯗ ꯎꯕꯗ ꯁꯨꯅꯟꯗꯅ, "ꯁꯦꯛꯁꯟ ꯀꯌꯥꯗ ꯇꯥꯒꯦ ꯅꯪꯕꯣ"꯫ ꯆꯤꯡꯂꯩꯁꯨ ꯁꯣꯔ ꯊꯕꯦꯠ ꯀꯧꯍꯜꯂꯗꯨꯅ, "ꯑꯦꯗ ꯇꯥꯏꯌꯦ ꯃꯤꯁ"꯫ "ꯂꯥꯛꯑꯣ, ꯃꯤꯁꯁꯨ ꯑꯦꯗ ꯆꯪꯗꯣꯏꯅꯤ, ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ"꯫ "ꯍꯣꯏ ꯃꯤꯁ"꯫ ꯁꯨꯅꯟꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯁꯨꯅꯟꯗ ꯆꯪꯂꯛꯄꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯔꯗꯨꯅ ꯑꯃꯨꯛꯇꯗ ꯄꯨꯂꯞꯅ ꯋꯤꯁ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯅꯟꯗꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯂꯤꯕ ꯆꯤꯡꯂꯩ ꯎꯕꯗꯨꯗ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯣꯛꯇꯕ ꯍꯥꯏꯔꯒꯗꯤ ꯆꯤꯡꯁꯥꯡꯅꯤ꯫ ꯌꯥꯏꯖꯤꯠꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅꯗꯤ ꯅꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗ ꯅꯣꯛꯇꯕ ꯍꯥꯏꯔꯒꯅ ꯑꯟꯖꯂꯤꯒ ꯄꯤꯡꯀꯤꯒꯅꯤ꯫ ꯑꯟꯖꯂꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯄꯤꯡꯀꯤꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ, "ꯀꯩ ꯊꯣꯛꯑꯦꯅ ꯅꯣꯛꯆꯤ ꯁꯥꯏꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯗꯨꯅ ꯍꯥꯏꯁꯦ, ꯀꯩ ꯆꯥꯟꯅꯔꯤꯒꯦ"꯫ ꯁꯨꯅꯟꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯤꯞ ꯁꯥꯏꯂꯦꯟꯠ ꯄ꯭ꯂꯤꯖ"꯫ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯆꯤꯡꯂꯩ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯕꯅ ꯏꯀꯥꯏꯕ ꯈꯖꯤꯛꯇꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯛꯂꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯆꯤꯡꯂꯩ ꯑꯗꯨꯛ ꯅꯣꯏꯕꯅꯤ, ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯅꯣꯏ꯫ ꯃꯁꯝ ꯇꯦꯟꯅ ꯂꯦꯡꯖꯨꯝ ꯃꯄꯥꯟꯗ ꯀꯛꯂꯤ꯫ ꯑꯅꯣꯞ ꯊꯥꯔꯞ ꯇꯧꯕ ꯑꯃꯁꯨ ꯎꯞꯄꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯁꯥꯗ ꯀꯦꯅꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ, ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩ꯫ ꯉꯁꯤꯁꯨ ꯆꯤꯡꯂꯩꯒꯤ ꯐꯤꯕꯝꯗꯨꯗ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯗꯣ ꯐꯖꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯇꯩ ꯉꯥꯛꯀꯤꯁꯨ ꯅꯠꯇꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯀꯦꯅ ꯃꯧꯅ ꯃꯁꯥ ꯅꯥꯟꯅ ꯐꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯥꯁꯨꯅꯤ꯫ ꯑꯣꯖꯥꯁꯤꯡꯅꯁꯨ ꯀꯩꯁꯨ ꯉꯥꯡꯂꯨꯗꯦ, ꯃꯔꯝꯗꯤ ꯀꯦꯖ ꯃꯧꯖꯔꯕꯁꯨ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯃꯍꯩꯔꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯤꯡꯂꯩꯅ ꯇꯣꯉꯥꯟ ꯇꯥꯔꯦ꯫ ꯁꯨꯅꯟꯗ ꯆꯤꯡꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯪꯉꯣ, ꯇꯦꯕꯜ ꯑꯍꯥꯡꯕ ꯑꯝꯗ ꯐꯝꯃꯨꯔꯣ"꯫ "ꯍꯣꯏ ꯃꯤꯁ"꯫ ꯆꯤꯡꯂꯩ ꯃꯣꯡ ꯍꯥꯗꯅ ꯌꯥꯝ ꯇꯞꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯂꯤ꯫
ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯤꯡꯁꯥꯡꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯁꯤꯠꯇꯨ ꯍꯥꯡꯕ ꯎꯕꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯐꯝꯖꯤꯜꯂꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯉꯛꯄ ꯄꯥꯈꯠꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯤ ꯌꯦꯡꯂꯤꯕ? ꯆꯤꯡꯁꯥꯡ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯃꯇꯒ ꯐꯝꯃꯤꯟꯅꯗꯦ꯫ ꯅꯨꯄꯤ ꯀꯌꯥꯅ ꯐꯝꯖꯤꯜꯂꯛꯂꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯍꯧꯒꯠꯈꯤꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯝꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯈꯪꯂꯕꯁꯨ ꯉꯥꯏꯍꯥꯛꯇꯕꯨ ꯑꯣꯏꯔꯕꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯄꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯅꯥꯛꯆꯨꯡꯗꯕ ꯃꯈꯩ ꯑꯗꯨꯝ ꯐꯝꯖꯤꯟꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯆꯤꯡꯂꯩꯕꯨ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯀꯟꯅ ꯈꯥꯡꯂꯤ꯫ ꯆꯤꯡꯁꯥꯡ ꯑꯣꯖꯥ ꯂꯩꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄꯁꯨ ꯍꯦꯛ ꯉꯝꯗ ꯍꯩꯅꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯆꯤꯡꯂꯩꯗꯤ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ ꯆꯤꯡꯁꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯀꯛꯀꯒ ꯊꯤꯜꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯆꯤꯡꯂꯩꯒꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯁꯥꯡꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯊꯖꯗꯨꯅ ꯃꯃꯥꯏ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯅꯒ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ "ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯂꯩ ꯋꯥꯈꯜꯗ ꯈꯟꯖꯩ, "ꯃꯁꯛ ꯏꯐ ꯐꯖꯒꯩ ꯌꯥꯝ ꯄꯛꯇꯦꯅ ꯁꯤꯗꯤ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯑꯣꯖꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯝꯈꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯂꯦꯅꯥꯗꯤ ꯅꯣꯛꯆꯔꯤ꯫ ꯆꯤꯡꯂꯩꯗꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯤ꯫ ꯃꯥꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯥꯔꯝꯂꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯂꯕ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯃꯗꯣꯝ ꯄꯨꯛꯅꯤꯡꯗꯨꯗ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯡꯂꯩꯕꯤ ꯆꯤꯡꯂꯩꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯦꯛꯇ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯧꯒꯠꯂꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯝ ꯒꯝ ꯂꯥꯛꯏ꯫ ꯐꯤꯕꯝꯗꯨꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯃꯥꯅ ꯗꯧꯅ ꯆꯠꯄꯗꯨꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯨꯗ ꯑꯥꯔꯠꯀ꯭ꯋꯦꯛ ꯊꯣꯛꯑꯕꯣꯏꯒ ꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯇꯦꯕꯜꯗ ꯃꯃꯥꯏ ꯑꯣꯞꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯆꯤꯡꯂꯩꯁꯨ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯒꯤ ꯇꯦꯕꯜꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠꯇꯨꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯊꯥꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯑꯣꯟꯈꯠꯂꯛꯇꯨꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯆꯤꯡꯂꯩꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯡ ꯈꯪꯂꯕ ꯃꯌꯥꯝꯗꯨꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯥꯈꯠꯅꯔꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯗꯨꯃꯛ ꯁꯥꯎꯅ ꯆꯤꯡꯂꯩꯗ ꯌꯦꯡꯂꯤ꯫ ꯆꯤꯡꯂꯩꯗꯤ ꯑꯗꯨꯒ ꯊꯧꯋꯥ ꯁꯥꯕ ꯅꯠꯇꯦ꯫ ꯆꯤꯡꯁꯥꯡꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔꯗꯨ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯦꯠꯂꯤꯕ ꯅꯦꯝꯇꯦꯛꯇꯨꯗ ꯀꯔꯤ ꯃꯤꯡ ꯊꯥꯕ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯗꯣ ꯆꯤꯡꯂꯩꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯇꯞ ꯇꯞ ꯄꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ?" ꯆꯤꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯧꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯤ, "ꯁꯨꯝ ꯅꯪꯒꯤ ꯃꯤꯡꯗꯣ ꯌꯦꯡꯕꯅꯦ, ꯆꯤꯡꯁꯥꯡ ꯉꯥꯟꯕ." "ꯃꯇꯨꯡ ꯃꯅꯥꯎꯒ ꯇꯧꯔꯛꯑꯕ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯒꯗꯕꯅꯤ." ꯆꯤꯡꯂꯩꯁꯨ ꯍꯟꯗꯦ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ, "ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ?" ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯀꯥꯡꯂꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯡꯂꯩꯒꯤ ꯃꯃꯥꯏꯗꯨꯗ ꯍꯩꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯆꯤꯡꯂꯩꯁꯨ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ "ꯏꯃꯥ!" ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯩꯔꯤꯕꯗꯨ ꯁ꯭ꯀꯨꯜꯁꯤꯗ ꯆꯤꯡꯁꯥꯡꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯕ, ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯊꯤꯡꯕꯤꯅꯕ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯣꯖꯥ ꯈꯪꯅ ꯇꯧꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯃꯈꯣꯏ ꯃꯍꯩꯔꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯊꯝꯅꯩ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯑꯣꯖꯥ ꯑꯃꯠꯇꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯗꯦ꯫ ꯌꯥꯏꯆꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ "ꯑꯩ ꯇꯣꯛꯑꯣ ꯌꯥꯔꯤꯁꯦ ꯃꯇꯥꯎ, ꯀꯔꯤꯒꯤ ꯌꯥꯕ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯣ ꯍꯥꯏꯕ꯭ꯔꯣ? ꯃꯤ ꯉꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯝꯃꯅꯤ ꯍꯥꯏꯕꯅꯦ." ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯌꯥꯏꯆꯤꯠꯀꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯒꯤ ꯃꯍꯨꯠ ꯆꯤꯡꯁꯥꯡꯗꯨ ꯆꯤꯡꯂꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯇꯨꯡꯒ ꯍꯧꯔꯛꯑꯗꯤ ꯑꯗꯨꯗꯩ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯈꯤꯅꯤ." ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯁꯨ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯅꯈꯥꯡꯗꯨꯗ ꯊꯤꯜꯂꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯅꯥꯇꯣꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯂꯤ ꯆꯤꯡꯁꯥꯡꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯔꯤ꯫ ꯆꯤꯡꯂꯩꯁꯨ ꯍꯧꯖꯤꯛꯇꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯄꯣꯀꯦꯠꯇꯒꯤ ꯍꯦꯟꯀꯔꯆꯤꯞ ꯂꯧꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯀꯔꯆꯤꯞꯇꯨ ꯑꯃꯨꯛ ꯆꯤꯡꯂꯩꯒꯤ ꯃꯃꯥꯏꯗꯨꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗꯩ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯌꯥꯏꯆꯤꯠꯁꯨ ꯇꯍꯥ ꯇꯍꯥ ꯆꯤꯡꯁꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯆꯤꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯅ ꯂꯪꯁꯤꯜꯂꯝꯕ ꯍꯦꯟꯀꯔꯆꯤꯞꯇꯨ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯥꯞꯆꯤꯜꯂꯤ꯫